Board of Secondary Education Manipur Bosem ki staff kharana Thabak Leppagi Khongjang changshilliba Asina High School Living Certificate Examination da Akaiba Piraklabadi loishang shennariba phamnaiba singna pugadabani haina Joint Students Coordination Committee JSCC na chekshin wa thamlakli JSCC na thadurapa cherolamana hai karigumba Thabak Leppagi Khongjang Asina examination asida Akaiba Piraklabadi JSCC na tumina khaklei thokloi mairoi singi mayokta leplakpa khudingmak JSCC na chapchana thengnagani hairi Bosem ki wathok asigi matang da lengang na matik chaba khongthang lokhat lamlabadi wathok asi thokhal lamdaba yabane mari lainaba khudingmak na mathau taba thabak khudingmak lokhatuna wathok asigi waroisin purakadabane hauji Bosem ki secretary amasung controller of examination asi in charge na puduna lairi asuk Chaukraba examination ama conduct tawgadoriba body amagi makok thongba officers sing ase in charge oina kyam kuina thamgadoribano hena ngakningai oiribadi secretary amasung controller of examination gi recruitment gi dama kayara khanna advertisement thokraba sung asi fauba namsinduna leiri ramasigi matang da JSCC na akarma miteng changba amade thijinba hauragani mari lainaba singnasu wathok asi atuba matamda loishana bahona gadabani hainasu cherola sina makata na phongthorakli